खुरुमजरी ISTV पाउमिंग ताबिरबस मुतराम नोक्चरी हुजिक मरोइबा पाउ Churachandpur District Hospital Medical College ama oinanabagi darkar oiba machaksing sunanaba hotnari phamung chani sunanaba thabak paikhatpa hauri haina Chief Minister Okram Ibobina phongdokre Bisnupur Mini Secretariat Complex amasung District Hospital sangabaga loinana nauna sagadaba Bisnupur Industrial State amasung Government Polytechnic ki urep uyung tamkre amadi Kairao litan makhongda saba loidriba thong tektakhiba adu hauzik fawba makha taba thabak amata paikhatre hauzi mapung eba pau Churachandpur District Hospital asi Medical College ama oinana bagi darkar oiba masaksing sunana ba honari athubada phamung chama leiriba asi chani sunana ba thabak paikhatpa hori haina Chief Minister Okram Ibobina phongdokre District Hospital asigi eye special ward amadi ICU gi block Chief Minister na hangdokre tharambasida Health Minister Funjathang Tonching Industry Minister Govindas Konthauzam District asigi MLA sing amadi ADC gi mihusing susaruk yakhe Minister Funjathang Tonching na Sedasida Congress na sasan pairak padagi hana leramdaba sakat thaurangi thabak kaya khumang sauksinba ngamle chahi kuntra hena semgatana leramba Churachandpur District Hospital hauziti ahongba kaya lagle masigi mathakta pung kunmari mai phanganduna mapung phaba layeng phanganba ngamlagani haiki Chief Minister Okram Ibobina miyoi kharana tampak khaktada sakat thaurangi thabak paikhatli hariba asi aranba wafamni sarkar na khenaba thamdana chapmana ba mawongda thabak paikhatli sarkar asigi ahan batamda sel thungi phibam phattabadagi sakat thorang tawba ngamlamdrabasu ani suba tamdagi lokhalakpa thabak miyamna hena uba phanglakli manung amasung mapan naiba laingak thadoktuna miyamgi damak sarkar asina lokhalakliba thabak thoram khudingmakta miyamna mateng pangbiu haiki Manipur gumba yamna mix ethnic composition leiba hai tare tongan ba jati leiba mafam sadi jati amakhakki we are working for the cause of our particular community hai this is most unfortunate masidi yamna communal loiba jati amakhakki khanba Manipur gumba jati tongan ba even among the Nanaga group more than 30 different communities is there community amakhakki Chief Minister Voishnu Minister Voishnu underground Voishnu community amakhakki khanmase this is one of the most dangerous Chief Minister Okram Ibobina Bisnupur gi Mini Secretariat Complex amasung Bisnupur District Hospital sangabaga loinana nauna sagadaba Bisnupur Industrial State amasung Government Polytechnic ki urep yung tamkre District asigi tongan ba mafamda pangthokiba thoramasida Health Minister Funjathang Tonching Industry Minister Govindas Konthauzam Parliamentary Secretary M. Prithviraj MLA and Loken Timangi Babu amasung Tian Haukip susarugya khe Chief Minister Okram Ibobina lebak ama sakhat hanbada law and order haksel mai masing amasung lambi thongi phibam phaba yamna darkar oi Bisnupur District asi puwariga sagonaраklaba amasung lam koiba singi pukning singsinba ngamgadaba apung phaba majak mathung sunalei Tourism Ministry gi makhada Sendra amasung Chawbising Maibalok Paching amasung Lokoi Padasi Sengatna Bataksile District asida Industrial State amasung Polytechnic leirabadi thabak phangdabagi awaba leiriba asi kokhanba ngamlagani Anauba Mini Secretariat asina District asigi hena mapung phanba ngamlagani haiki Nearly 50 crore akoi thadaraga INA gi aduga Ombasingi Sendragi Mayam si aduragi Sendragi Sing Sidagina kilometer ahum gi distance haibadare masigi Sawa Sing Bhause Kanodadi khoige Kaibul Lamjau National Park si cross tawba yadre adura masila kilometer ahum sabse electric cable wire toraga tourist mayam sing si attraction taunana ba haidra kano sisu khoigi Loktak Pata Leiba, Sendra, Aduga Sendra Dagi, Sauba Sing, Omba Sing, Leiba Mayam Sing Si, Akoi India Gi, Akoi within India Nataba, foreign Dagi tourist Mayam Sing Si, Akoi Masi attract Tonanaba, Haidana, Akoi Kanna, Bisnupur Si, Yamna Maruiba district, Akoi Manipur State Sigi as a whole, tourist destination Nama, Wainana, Akoi Kanna, Akoi Ona Jabani. Kairao litan makhongda sabalu idriba thong ama tektakiba adu ngasi fawba mari lainaba singna thabak lokatuna thong amuk sabagi thabak amata paikhalaktre lamdam adongi praja singna sarkar gi thong penadre hiram star report ama Ministry of Donor Gate Non-Lapsable Pool of Resources ke Center Makada PWD na work agency oiduna
Kairau Litan Makongda listening suna tarani thoidagi saba haukiba RCC thongi meter tara mangarom changba thongi pampakama sahi asigi February gi tang manga gi ayukta tek tharakiba adu ngasi fawba mari lenambasina makhatana thong sabagi thabak tawdre lupa crore taruk hena changna sagadaba thong asigi asangba si punna meter humfuni Kairau gi praja singi tanatana yari poktagina Manipuri University fawba chatpa yagadoriba RCC thong asi chatkiba March thada loisinaba pandam thamlamba adu thong saba loidringaida tek tharakpadagi ngasi fawba thong asi makhatana sabagi thabak paikhalaktre lamdamadongi praja singna thong asi saba loirabadi sathok sasinda awaba amata leiraroi haina khanaramba adu thong saba loidringaida tek thakiba adu ngasi tha manga pharaklaba fawda makhatana thong sabagi thabak paikhalaktabada penadre suspension bridge amada miyamna awaba kya khangduna chanari thong tektharakpa adugi matangda inquiry tawgani haikiba adugi report su miyamda khangande haina youth center club Kairau bitrogi secretary na pendaba phungdorgli thongji tangmanga da February tangmanga da ningai gibadagi aikoi gi mari lainaba local MLA na yengchan biduna aikoi thong sigi inquiry committee semaga athuba matamda sarkar na kari de soiribano haibadu yengjalaga thong asi sembi gane na laukthorkhre ado haju phawada sarkar na inquiry report adu karmai torga soiribano haiba khotpadu aikoi praja singdam ta sengan bide amaromda ISTV news na phangba pawgi matungina thong tektharakhiba asigi matangda inquiry tawkhiba adu tha anigi mamangda loikhre hari Mohammed Liaquat Ali Kawamioi Amana contractor oiduna sakhiba thong asi ningkhai khibagi matangda semkhiba inquiry committee gi report matungina contractor Mohammed Liaquat Ali na thong asi sabada section dabagi khudam phangle tekhiba thong asi masana paisa puthoklaga loiba fawba saba thong saba loidringeda makhatana atopa thabak amata tawba yadaba amadi special contractor dagi first class contractor da downgrade tawba haina dandi pire hari thong asi tekpa matamda PWD gi executive engineer ama yauna staff mari suspend tokhiba du hojik fawba suspend da adumak leidi haina pawsina makhatana khangalagle amaromda Kairau gi praja singnadi thong asi ningtina saba loisin binaba Manipur sarkar gi puning singsilakle hariba thong asi yaribok tu lilong phangdokpa MU Kanchipur Manipur University phangdokpa yariba yamna maru oiba lamdam masongi praja singi lambini akhona hojik uriba ubak thong asi da akhoi praja mayam ji lanaraga akhoi chachabani hariba thong asi su mamangda akhoi ubak hobadagi thong asi dagi irin turenda mi ta sandana akhoi local MLA na magilanai phandagi ubak hapiraga akhoi semadagi kabu kabu lana jabani maramaduna mari lainaba sarkar na akhoi hariba thong asi athuba matamda loisanbinaba akhoi pungning chingsinjari inquiry report ki matungina mari lenaba singda pikhatuna maral gi matungina contractor da dandi pire haibasu thong tekhiba thamanga faraklaba fawbada hojik fawba nauna thong sabagi thabakti amata paikhatri aikhogi cameraman jiban galoina paudam jariba Sunil Kumar ISTV news Kairau Consumer Affairs Food and Public Distribution gi sinmi singi dabi July 22 fawbagi manungda mari leinaba singna pithok trabadi mathangi numit July 22 dagi chara henbagi khongjang changsilagani hairi sangai prog da pangthokpa pawgi mifam amada Consumer Affairs Food and Public Distribution Labor Welfare Association gi General Secretary Roman Rajit Moirang chana sinmi singna tang taruk tagi hauna changsilagliba khongjang asida mari leinaba singna hojik fawba thabak lokalaktabadagi department ki thabak thoram chap leptuna leire Hokiba tang tara manga amade tara Nepal da Deputy Labor Commissioner gi office da association gi mihut ani amade department ki mihut ani yauraga yanaba ama purakna ba hona bada department ki maikai dagi lagliba mi ani adu authorized oiramde makhata na wari sanana ba tang kuni thoida matam leple maraksida DPS ki polam singasi nongmada changdaba yadraba polam oibanina godown dagi pot putok pusin tawbada athingba thamlamba khongjang adudi handokle adumaku sinmi singi thabak lepagi khongjangdi makhatana saksin khigani lagliba tangkuni thoida mari lainaba singna yanaba ama puroktrabadi tangkulumdoi dagi chara henbagi khongjang jangsilagani haiki tangkungani thoida warosin puroknabagi damakta labor department side tagi notice lae amuhana notice lakpani arobadi ahanbadi natre ahumlak subani notice laije sidaida karigumba koi department na positive response na tangna numitu da koi chapchaba koi chatarop dimalje piba ngamdragadi thangnaba tang kulgo humdoidagi koi yamna democratic oiba mongda thingbo khotpe strike natabada koi leijari ba koi yam democratic oiba mongda koi hunger strike tawraganda phangje ba mantamje phangje ba da koi chara helaganda koi yam democratic oiba mongda koi jiman se tawgani macha nipa leiraba maiba saba nupa amana mayum palabi mau ama puraga lotkibadagi sakhangdaba miyosingna maiba saba nupa adugi mayum mai tharamle maiba saba mi adudi pukrambam sanatomba Elias Gordum chahini fumanga Kairau khunau awang chingthak tagini
ngarang numidang pung mapan makhairom taba matamda sakangdaba sing aduna mai tharambani mai chakpa aduda sanatombagi mamong marigi awun poching su tumna mai chakre hari yumai tharam liba mi sing adu kana kana no haiba chap chaba khangma ngamdre tha anironggi mamangdagi sanatombaga nupi asiga mangkhibadagi thiba khangdana leirakpani hairi lamdam asigi maichau taret tung koina ningsingduna lainanabagi damakta milalna trust ama semlaga mitam thamnanaba honariba sida lamdam asigi sagnairaba actor RK Kaikuna Imphal East ki manung chanba koirengai maiba khulda children park ama sagaliba mafam asida thamlagani haina Kaikuna fongdukre milal ga office ta pangthokpa pawgi mifam amada haurakliba angangsingna maichau singbu kawbugumna tawre masi tung koina lehaunanaba maki children park complex ta thamnanabagi firep lobuni haide milal gi luching purel s tomba mangangna maichau singi mitam thamnanaba mafam Kaikuna pibibagi damak thagat pafungdukki sagadoriba maichau taret ki mitam asi kanagumba singna saningba amade selgi mateng pininglabasu milalna harauna yajagani nakalamromda hojik chathariba assembly session asida education minister amadi MLA TS Ramkumarna maitai mayeki TET da mai pakraba singi matangda pukatuna khanakhibabu thagat pafungdukki insolisingani tara manga da pangthokadoriba class 10 exam asi aruba tangkak ama oibana TET gi mai pakraba sing exam asi gi mamangda tafom thokpa sing government ta tawiyo haidi maichau teresi amam tawena kapiragasu ekhoi milana yamna akhoi sigi maichau gi tars ama semjagadori akhoi gi hojigi haiba maiba khulajida milan na tawraganda ana tars ajira pangbirakpa mipung gudima akhoi madu taran boksagani yaragadi maichau teret si punna sabi baju ke sukai de angam bajingna aduga amam tawena kapi baju dum kai de natragana akhoi gi maichau teresi sarakpa matamda jangadawa jingdu khara mateng pangbi baju dum kai de nei thamjani Nakalamaromda Milal Secretary General Paunam Thakabana Lamdam asigi aiba singna puthokliba saireng wareng isai mayakna chingba lonyan yauriba singasi koknanaba Milalna mamang sahigi Mars thadagi hotnaduna lagli ahanba khongthang oina subject nipalda lonyan yauba sing khandoknaba Education Department ki Language Planning and Implementation gi Director na Chairman Milal MU amadi Lanai Lup Singi Mihu Singh yauba mi kuntrana saba state level Manipuri Lexicon Committee ama chahi asigi June 12 da semle haiki Hojik language department na koi lexicon Manipuri state level da state level ki lexicon ko committee ma sengkla ise masida lamdam sida laiba aiba afaba akoi akhang ai mayamam yaure milangi mi yaure masi semaba matungda masi thokngai mamangda moina masi thokanda tawgadaba lonyan khandok ko je language department na milana taksal koi matungina subject nipalda akoi lonan khandok ko hogre haibaduni akon masi thamjani Didim Lambida Hayengdagi passenger puba gari khudingmak lepagi khongjang Joint Action Committee of the Didim Road Bus Owners Association na changsilagani haidi Transport Department ki asoiba sumthokpiyo haina hokiba tangtara dagi association na khongjang changsingani haina tauramba du Transport Minister na thabakta onthokani haina thajaba piduna leiringai da Transport ki Inspector amana chatharakpa thong yaningdaba phongdoktuna khongjang asi changsinanaba phirep lawrkpani Mahapu thabak-tagi lathoktriba fauba gari lepagi khongjang changsingani hari tha sigi mari dagi nipan fauba Canada gi Toronto da pangthokiba Marfudra Taret Suba Lions Annual Convention da Lion Peace Poster Contest 2013-14 da Grand Prize panglakraba Moirang Thoya Lekai dagi TS Mahespu International Association of Lions Club District 322 Dina Manipur Press Club ta harau tayam na okre mana sida US dollar lising mga amadi memento yauraki Ti Mahesna mahaki lekhidraba apokpana art ki lamda pamjaramba adu mahaki punsida makhata na khongda pami Lions Club na mahak po hotna biduna mana asik phanglakpada apen ba phungdokki akoi babana pamba magi aphawba ujaning madu ai su apamani ai lam pamai adu matungda matam ragi matungda khoi baba adu dongcha de lekhidra adu mana nichabadu ai thungan khanjai matam karagi matungda ai oja pranjit ki boarding da leruk degi ai ma na ai bukai to biduna painting competition kaya da so ai mai pa ko namjaraki
Ministry of Defence na Imphal gi PRO Defence Wing oina posting tharakraba Colonel Ajay Kumar Sharma bu All Manipur Working Journalists Union na Manipur Press Club taram na okre. Tharamasida Amju gi President Wangkhemsa Samjai, Vice President Ratan Luangsa atay Standing Committee gi member kaya susarugya ke. Union gi President Wangkhemsa Samjai na media amadi PRO ani gi marakta apaba mari changi phongduki. Colonel Ajay Kumar Sharma na state asiki media na lawriba thaudang bu thagat pagaloina na apaba mari thamnana ba ma ki office na honagani haiki. In the past, the PRO defense has always been invited and accepted by the media people of Manipur as part and parcel of the media community. I hope and I am very sure that the same welcome will continue. And I am very confident of that me as a person who will take it as part and parcel of the great community of media that we have here. Amzugi Standing Committee gi member Oiramba Naharol Thaudangi Paumi TACI Phabana Lekidabadagi Hangduna Lakpa Standing Committee gi member Amagi Fam Adu Times of India gi Imphal correspondent K. Soros Kumar Sharma bu Union gi Nauna Standing Committee gi member Haple Hari. Delhi ki Ghaziabad ta yum araiba mong da lainana ba ngasi Investor Clinic New Delhi gi mihusing laktuna Imphal Hotel da Sokyas pangtokre asigumba kudong sabasi ahanba oina paikat pani haina pawmisinga unaba amada India da khwaida ki chawba service company asigi director Pranab Sharmana pawmising da phongdokre hairiba mafam asi NIS kunmari maya da leiba ekar chama marfu manga pakpa mafam da township oina semgadabani hari kudong sabasi ki damak yum amada lupa lak taramanga amadi lak kunma thoigi category ani leiri mi amana ahanba oina 10% thiraga chahi ahungi matungda araiba mongda award percent famsing chahi kunchangna thiba yagani haiki tharamaduda company gi general manager Devinder Sohani Amrik Singh Pawa amadi Chingmairongdagi MC Binod na chingba sarugya ki Amrik Singh Pawa na phungduki bada miyam na chingnaba laibiganu asigumba khongthang asi yamna tangna lakpani Delhi da lairiba Manipuri masa singda hairiba mafam amadi company asigi thabak thoram sing chummi chumde laina khangba ngamgani hairiba mafam asida Manipuri masa sing tagi oiba colony ama sembagi khudong sabasu lairi haiba wafam phungduki 90% they have been raised with 3 banks. With one bank 80% and with 2 banks 90% loan on your behalf. Either you can do or they will do on your behalf with the documents, whichever thing is required, they will tell you. Their team is here till tomorrow. All day we will be here to help our people. Handak pangthokiba Negrims Medical Entrance Test da KS Susanana makok oiduna Manipur gi mingchat purakre ISTV News ga Susana ga unaba amada Negrims ki Medical Entrance Test asi online da tawbani All India Pre-Medical Entrance Test ka yamna khene angang oringai dagi hongna medical line asi pambadagi test asi yawbani mairoi singna pandam ama phangnaba khonabada thamoi sengna study da mai onsin ba mathau tai mama mapa amadi oza singi yathang inbana punsida chauna mai pakna bagi maramni haiba wafam phungduki mahaka unabaduda apokpa Dr. KS Kamini Babu Susarukya ke Susana si class 10 gi parikya da su position lauki haiba wafam phungduki I buthaina dagi tambirakpa pilingai tambirak oja sing mokhoi oja guru aduga mathang mathang tambirakpada khwaidagi last oina tambirakpa Messi oja sing moi mokhoi da gratification gi comic orzu tinkle adagi chandamama adagi adamaina outside book set Chatkiba July ki tang tarani thoida local MLA amadi nupi yauna mi kuntrarom laklaga MLA gi mama maktada mi kharana palace compound leiba Women's for Action Development amadi Center for Social Development ki mi kharada lambi pakthok pagi matang da attack toramba thongbu Maria Bianchi Social Care Ministry Senapati amadi Samdil Kubul Social Welfare Art and Culture Association Chandal na nungai taba fundorakli
Kiam gaida lema pokpam Romagi asiba haksang JSC miyoy singna hawam marak kaisam kaida laibi Dr. Bidumukhi Devi gi yung gi sumangda thamjilambagi thawong asi hunai asida chanadaba thawongi thamoi sokna yaning de haina hawam marak kaisam kai hawam marak irom kai hawam marak chingtham kai ningthemcha karong hairangoi thong lorembam kai gi maira pabi singamadi Young Friends Union na thadorpa chorol amana hari Chorol asina makatana thokiba misi minagi thawdoga sida aingi oiba thabak sing lokalakpada ayek palaite achum aran khangnadringaida Dr. Bidumukhi da badnam pisinbasi yaningde yungi mi leitringaida potchai thugairamba thawong asi pende haina khangalakli Madrasa Modernization Scheme ki makada Waqf Board ki khutangda hawkiba oza chama yankhegi tha tara mangagi tolop pitok tabagi mayokta ngasi hata minu thongda leiba Waqf Board ki office mamangda oza singna wakan fam phamkhre wakan fam aduda All Manipur Madrasa Modernization Teachers Welfare Association gi Information Secretary MD Aslam Khan na phungdorakpada chaliba July tha da madrasa gi oza sing thabak torakpa tha kuntra mathai sukre tha kuntra mathai gi manungda tha tara taruk tolo phangkhre hauzik tha tara manga tolo phangdana leiri tolo phangdabana maram oiraga madrasa modernization gi leiriba oza sing kokta khut haptuna khangnare id mamangda madrasa modernization gi oza sing gi tha tara manga gi tolo pitok trabadi khongjang kaya sangsilagani haiki irche khoi yamna kuidre ngasi mangani ngasi tarani sigi manungda tarani khakta ngai ra haiba yai sigi mamangda khoi gi Liba Tatra Mangi Talap as PBU, Hydra Sarkari Punix Hinjari, Karigumba, I call it Talap as PB, the Vatarabati, Koi Makataba, Yam Democratic or Monta, Kalmaka Kayagi, Kongjang, Koi Junction, Navigata, Lepalatan Junction, Navigata, Koi Siam Chava, Aure. Imphal East District Police Commando na URF ki ngangbam susil kauba khuyatong pukri achauba mapaldagi miyoy ama masagi mayumdagi fare hari mangondagi KCP MTF ki demand letter ahum tongan ba nongmay maru khara fangle haina police ki PRO na thador patchawal amana khangalakli Amarom da Bisnupur Police District Commando na Sawabung Kawi Kunjao area da thiba humbagi thabak chathabada UKLF MC gi hawam Rabi kauba itam nungoi khunaudagi miyoy ama fare hari Mag Sarkar gi loisang amadi Imphal East leiba sawmill singda demand letter thinbagi thabak tawi haina PRO gi cherol asina khangalakli Nilongda leiba Assam Rifles na kawadagi tongram tomba sahi nifu taret apokpa lekhidraba Mangol Jaw kauba miyoy ama ngarang numidang pung taret makai tabada Nilongdagi fakraga KCP ni haina police da sinaramba thawong yaningdaba phungdoktuna kawa tongram lekaida miyamna ngasi nungthel pung mari makhairom tabada Imphal More lambi thinglure Maira Paibi Luchingbi Amana, Tomba Kabar Yonduna, Yumpuri Bamichamni, Magwa Assam Rifles na KCP ni Hyderabadi, Hatkani Haina, Kihanduna, Masada Nongmay Ama Pisilaga, Police da Sinarambani, Asigumba Thongasi, Miyamna Tumina Yengduna, Lairo Hari. Mana pudla sayna modna Nongmay Ama Pisayaga, Napana Ayan, Bayana Kumona Habije, Ahubazana Yaninde. Yaning the Vanina Maja Tubumatum that Hadopio, Gayumana Tubumatum that Hadok the Badagadi, I will Kunja, Amu and Makata. Jiri Bangi Mahira Look Marina Sangsiliba Kongjanga Sida Jaliangrong Students Union Jiri Area Muslim Students Organization Amasung All Jiri Bam Bengal Students Union Su Yaksinduna Hena Kanba Kongjang Sangsilagani Hari Nasi Mahiro Taret Ki Apun Ba Mipam Ama Pangtok Labamatungda Firep Asi Lokibani Yairipok Municipal Council gi thawong pendabadagi Yairipok Tampha Kaithel amasung New Market anigi pofam phambi singna nomagi sintha leptuna wakanifam chatakre Yairipok Bazar Nupi Lupki Advisor CS Utarani na hauzik nongju tha oibana nong khitang tabada isingna Kaithel phambangamdre Kaithel gi akoibada iram nala sengdokpiu hairobada council na MLA da thangjinduna leide tang 19 gi numidang da nunggari mapot ama chaitharam laga Sakairam Badagi, Dusinaduna, Katil Changba Yadre, Pofam Pambi Singbu, Katil Changba Yadre Haiki. Manipurda Ihan Hanbo Oina Lamsat Sajat Amasung Taugalol Bebar, Lainabagi Discipline Day Tauram Ama Kanchipuda Leba, Little Rose Senior Secondary School the Pangtokre. Taumasida veteran politician Okram Joy, social scientist Dr. Danabir Laishram, Little Rose K Principal Amusana Jote Susarugyaki. O Joyna Hoziki Matamda Larik Laisu Hairaba Matik Saraba Muykayasu Lamsat Sajat Yaudaba Taugalol Bebar Laitaba Kaya Yauri Maramaduna Sigumba Tauramasi Pangtok Patangai Fadi Haiki
Thasigi tang tara manga da rims da angang unaraba matung da phibam sokchilak padagi Caesar Hospital da laikanabada laikhidrabi wangkem ongbe eleza ngarang jenims da postmortem tokrabasu imung manungna asiba haksang logdre laliba tang kungi nungtil pung ama fawbagi manungda imung manungi miyosingna claim tawadrabadi angi matung ina dispose tawragani haina lamfel police ki osina thokpa charol amana khangalakle Amadana Sinduna Nimit Marini Satagadaba Drug Lana Sijinabat Nupi Angang Sing Trafficking to Wamasung Masiga Marilainaba Crime Hibasida Education Pinanabagi District Level Training Program Ama Tawala Chobadaleba Ketri Sangana Pangto Cray Taramasida MLA Y Surchandra MLA Masung Manipur State Commission for Women Gi Hanagi Chairman Dr. C.S. Jamini Susarugya K Tongan Basession Sing the Resource Person Sing Drug Lana Sijinaba Nupi Angang Sing Trafficking to Wagamarilainaba Crime Gimatang da Wangang K MLA Y Surchandrana matam amada larik laisu haitringai nupi singi mayokta chathaba crime irei leramde hauziki matamda imung khuding larik hainare nupi da ehenba sakti kaya amasu pire adubu crime thokpagi sangdi mamangdagi hengalakle masida miyamna miyeng changba matam oire haiki National Food Security Mission Rice Ani Suba Installment Ki Makhada District Agriculture Officer Thawbal na Sinduna Cropping System Based Training Program ama Faudel da Pamthokre Training asida lawmi yang khairom na sarukya ki loina na sathok leiba Faudi lawmi singda yenthokhe BJP Mahila Morcha Churachandpur District na Sinduna District asigi Mahila Morcha Office ama hangdokpaga loinana Mass Enrollment ki thoram Churachandpur da pangthokre tharamasida BJP Mahila Morcha ki President Naurem Ibecha Party ki Acting President I Mangiton Vice President Professor Gangmai Kamai amadi Salam Ibohal su sarugya ke District asigi oiba BJP ki Office ama State President TS Chawbana sanga ke ba office asina BJP ki asengba office ni atopa District Office ama leite haina Funduki Hangzi sana bagi pau Nasi sana bagi pau da football State level inter-school Suborto Mukherjee football tournament ki sahi tarataret makhagi Nupamasagi winner Imphal East District na amadi sahi taramari makhagi Nupamasagi winner na Imphal West District na oikre District Mapan Subdivision anigi team Tramathoi na sarukyaduna Kumal Lampaki artificial turf amadi football practice field da jathari ba sahi taramari sahi tarataret makhagi state level inter-school Suborto Mukherjee football tournament ki ngasilusin kre Lucian Bagi Tharamda Youth Affairs and Sports Ki Commissioner Dr. R.K. Nimai Director N. Ashok Kumar na Tharoma Pusing Wiki Tournament Asigi Ngasi Sanakiba Chahi Taratet Makhagi Nupamasagi Final da Imphal East District Represent Tauriba Afros A Higher Secondary School Khavi Soina Imphal West District Po Represent Tauriba CS Thambong Macha High School Naurem Thongbu Goal Amasino da Maitiba Piduna winner Wiki Tournament asigi sahi taramari makhagi Nupamasagi aroiba match ki sanakibada Imphal West District represent Tauriba Nilamani High School na Churachandpur District pu represent Tauriba Taisang Junior High School bu goal ahum sinoda maitiba piduna winner oikibani Makong matang taraba team singda Tharomapu singna trophy sing kusinaki winner oiraba team sing September gi tang tara taruktagi kun fawba Delhi gi Dr. Ambedkar Stadium da pangtokodariba yangkai manga suba Suborto Cup da sarukyagani All Manipur Football Association gi President Khanbagi Mikal August Thada pangthokodoriba by election da vote thadagadaba tongan ba District Sports Association amadi District Football Association gi representative sing amphagi secretary na phongkre Mikala sida punna miyoi marfutarukna vote thadagani Imphal East District Football Association sinduna pangthokodoriba First Division Football League ki manager meeting thasigi tang kunmathoigi pung tara tabada association asigi office ta pangthuklagani haina association asigi general secretary L Jyoti Moiroina thadorokpa chorol amana khangalakli All India Football Federation thadorokpa chorol amagi matungina AFCB license course September gi tang taretagi kuntaret fawba Bengal da pangthuklagani hari thawayawba candidate singna amphagi office tagi akupa marol khangnaba yagani hari Imphal East District Bodybuilders Association Sinduna Upaground Kyamgaida Ahanba Mr. Imphal East District Bodybuilder Contest Hayang Pangthuklagani hari
Kerala-gi Tisuda mathang thagi tang mari dagi taranithoi fawba pangthogadoriba chahi taramari makhagi nifu suba National Sub Junior amadi Open Chess Championship chahi taramanga makhagi kunthamathoi suba National Sub Junior Girls Chess Championship ta saruk yanabagi damak Manipur gi khangat khraba chess sanaroi sing amadi championship asida saruk yaningba atopa sanaroi singna Manipur Chess Association dagi akupa marol khangnaba yagani hari Laijing Thau apun ba kangkut thangaiban sinduna thangaiban gi laijing thau sanglenda kangkut tarani thoina sarkia duna chathariba taramatoi suba laijing thau ahlol league kam knockout kendra wise kang trophy gi ngase sanakibada ya school kendra na nambol kendra bu panjil kunmathoi kunda maiti bu pikre hayang sagorban kendra amadi hangang kendra ga sanagani Thasiki tangkulum dagi August ahum phau ba Scotland gi Glasgow City da pangthokodoriba kun suba Commonwealth Games da India Cycling Scout asida cyclist nifu marigi manung da Manipur dagi Kumari Yanglem Ibemcha apokpa kula Kongpal Sajor Laikai da leibabu khalakpada Neta Memorial Club na yaifamangol pirakli IN Pisinbagi Aroi Batarik July Kuntramatoi Fauba All India Football Federation na sangdukre application Pisining ba referee singna July Kunmanga Faubagi manungda Amphagi office da pisilakadabani hari Manipur Amateur Boxing Association na sinduna nupa amadi nupi gi oiba nimit nifuni thoini gi Summer Special Non-Residential Boxing Camp New Chekon Boxing Academy da hayang nungthil pung amamakhay tabada hauragani hari India ki leading oriba TV channel Star Sports na collaboration tawgadaba Pro Kabaddi Premier League Men's ki conduct tawnabagi damak Manipur Kabaddi Association gi technical chairman oiba Naukrak Pam Thoibabu technical official oina khalakle thasigi tang kuntaruk tagi August ki tang kunthamathoi fauba India ki mafam nipan da pangthogadaba league series asigi damakta July ki tang kunda tawgadoriba India clinic nangnaba Naukrak Pam Thoiba thasigi tang 19 da Imphal thadoklagani hari Khabar yon bagi thabak tawriba amadi All Manipur Newspaper Sales and Distribution Association gi member oiriba Thongbom Jitenbu Assam Rifles na ngarang midang lambi da chatlingai da fakhraga tamthina ot naiba amadi maral kaya hajin bagi thawong adubu association asina kana yaning daba amadi nungai taba phongdurakli Mahapo atuba matamda condition amata yaudana thadokpirau natrabadi makataba khongjang jangsinanaba association na leire hari laibak thiba thawdoga sibu lamdai bung social welfare club ka wana su pendaba phongdorakli jiten michamni imung manunggi leita lairagi damak pauche sing Kanchipur dagi lilong phawba yenthokpa miyoini mangonda siriba marala si yaningde atuba matamda thadokpiraknaba mari leinaba singda appeal tawre Haukiba July 13 ki numidang pung 13 taba matamda Srimati Marianbam Ongbi Sanalema Devi Mapuroiba Suresh Moirang Laisangbam Lekaida Leibina Yumgi Nakalda Thauri Yanduna Sirambagi Matangda Jingnaba Leibadagi Police report tawduna Nakal Anina Asiba Haksang adu postmortem tawki Matungda imung anigi marakta amuk chayek na bakhar lakpadagi asiba haksang rim smoke dagi lawdana lakpa adu imung ani amadi JSC ga punna phamina duna yanaba purakre Nupa mayum na asiba haksang lawduna mathau mangam punna pangthok minanaba hainasu warep naki postmortem gi report ki warol taraba matungda makha taba law court na wayen bada pumna makna support tawa hainasu lemna krehari Housing asinom yang sagi pauda ICAR lampet padagi phangba paugi matung ina ngasi khwaidagi saba degree Celsius kuntra homdoi dasmik ani khwaidagi ingba degree Celsius kunmari dasmik ani nungsita yawba ising manil gi chang ayukta chada ni funi thoi nungthildana chada humbudra mari nongjugi chang ama dasmik ani millimeter ni Hauzare badamaru ba mukhana Jurasanpur District Hospital Medical College ama oinana bagi darkar oiba masak sing suhanana ba honari phamung chani sunana ba thabak pakhat pa hore haina Chief Minister Okram Ibobina phongdokre Bisnupur Mini Secretariat Complex amasung District Hospital sangabaga loinana nauna sagadaba Bisnupur Industrial State amasung Government Polytechnic ki urep uyung tamkre amadi Kairaulitan makhongda saba loidriba thong tektakiba adu hauzik fawba makhataba thabak amata paikatre Nasi ko na ISTV na pizza pa mata solution jare miyang tabir ba singbo amukahana kurum jare